mathai thai na mamangayda ningthom lerameb ningthomsigi macha chawnga poeb macha chawnga singsina tongan ba mapa sida bo kanosi mai apam hai kana gumna hai nei lebak se ay asuk chaw hai nei kana gumna hai ai asigi sana lupa lan thumsi pami macha chawnga singi apam ba singje loi na kheneb adu mana ningthoi banina maki samraja se ke hani nga sagi mana loksalu riba landaru ko mayam lebak asuk madik chaw banina mana macha 499 che samri ga mogdra ma panjek mai apamba loi pithueba aduga last macha pikanau puchu do macha khule moeba madugi macha siri mari marang kamung thange de macha sina haeba as ipa yam mayam lawriba lanthum sampati sana lupa ke amata pamjude aina pamba amakhak pi lei Malem sida aina ai hayeng si shob matung da su malem sida ai bo sak sona na ba kwai de phaw mi haidu oining ne hai macha nupa sigi wa ji tar matum na ningtho jina khalle oh aina asam na lebak nungbak ke loksun luri be kholi mayam se lan tum tan chen luri mayam se kem tem mingchet phajat kem lem dre ai janupar hai ji kamai tokta ge na majwa khan khale ari ma nong het ngan baga ningthau ge khongmi lanmi mayam je loi na thadok tana lebak je sagol lanmi kari kara je loi thadok tu chala kanda moina kari phangge da yam phoba yam na masamo phoba mapangan yam na kan mathongna maringjen yam phangwa oja amaleme oja si ma sagi magi lebak sida loksing takpa kwai sabal laban are kari kara mar haitebam to leiteba masida kwai phaw oja am thenareba ningdauju tame ningdauju na haire pai adudi ai madu nupadu manai sing madu nupadu manak da angto pupiona ningdauju chale wari je sanare ai macha nupa sida haire pare adu nang ngasi gi nongni jileraga nang hojiki nupa yam phawba mingchet urong yam leiba nupa oja guru mlerame mai manak ta chalo haya yanare are macha asina ngasagi sagun gari sita hapchikle haraga guru sigi manak sita kudu thor lakmadanda guru je masa mo further mi wang sodna si khuda moina hairabada khogi south ki tamin gi bahubali gi type ta masamu fardana yam sathi binu pamo ningthau gi sagol lanmi ke lak mayam si ma na nga sagi bhim gi type ta ma sagon gari ge lang sek tana gi ma gi nga sagi ningthau gi manai mayam je lichai na phudat tana khogi tamin film da har hero amana mi cha mu phu na phudat loi siang re adai ningthau gi macha nupa je phare harga machin ji menselle harga guha achobum le de makhong ani je guha sigi makhong ani je thori na punjelle harga ngasa guha sida gere thadrak pune ba ising jina mangak sid ngasa aning thau gi macha nupa tum si ising ji mangak sid luppe harga ngasa gi siram da je phat launa chingkhalak pune ba adu ma ngasagi aso honing ningthau macha nupa je ware alu dagi ningthau macha se mana ngasai tanja menja ama yenga ma je hot na chele mayum tana chela kanjida ningthau gi nupa se ngasai gadha ma pa ma thume palongde ma chele adu mana mapa da tamme Pabung maras, pabung ining thau. Ai sumai to na du gi nupa ning thau dur unore. Mana kari nu khangde ai bu phaw ning da bra khangde. Adu duna ai je gwa du sumai ngak che yung na thadai. Adu ai sining chitte hange. Mapan ke ma haide. Ibuwa. Nang adu na taba apa ma hairo. Nang yam phaw ba pamba. Habdu oiroi.
ꯏꯄꯥꯒꯤ ꯏꯆꯥꯅꯦ ꯆꯣꯡꯉꯥ ꯄꯣꯛꯄꯁꯤꯗꯅꯦ ꯏꯄꯥꯒꯤ 이군ꯁꯦ ꯆꯦꯟꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯗ ꯅꯪ ꯁꯅꯥ ꯂꯨꯄꯥ ꯂꯧꯒꯦꯔꯥ ꯂꯝ ꯂꯧꯒꯦꯔꯥ ꯀꯩꯗꯧꯒꯦꯔꯥ ꯍꯥꯏꯔꯣ ꯑꯗꯨꯅ ꯃꯆꯥꯁꯤꯅ ꯍꯥꯏ ꯅꯣ ꯑꯩ ꯉꯝꯃꯣꯏ ꯑꯩꯗꯤ ꯀꯃꯤꯠꯃꯦꯟ ꯍꯥꯏꯈꯤꯕ ꯋꯥ ꯅꯤꯡꯈꯤꯕ ꯋꯥꯈꯜ ꯍꯣꯡꯗꯕ ꯃꯤꯅꯤꯅ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯃꯆꯥꯁꯤ ꯀꯥ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯃꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ ꯅꯨꯡꯇꯤꯒꯤ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯦ ꯑꯍꯥꯟꯕ ꯋꯥꯍꯪꯁꯤꯗꯤ why ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯥꯒꯨꯝꯅ ꯐꯥꯎꯒꯦꯅ ꯍꯣꯠꯅꯔꯒ ꯆꯪꯕ ꯃꯇꯝꯗ ꯑꯩꯕꯨ ꯍꯥꯠꯅꯕ ꯒꯨꯍꯥꯁꯤꯗ ꯊꯥꯗꯔꯤꯕꯅꯣ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯦ ꯃꯥꯅ ꯅꯨꯃꯤꯠ 30ꯅꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯗꯨꯗ ꯆꯦ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯎꯅꯥꯗ ꯃꯨꯛ ꯂꯨꯞꯄꯒ ꯏꯔꯝꯕꯗꯣ ꯑꯗꯨ ꯏꯔꯦ ꯃꯥꯅ ꯑꯍꯥꯟꯕ ꯆꯦꯅꯥꯁꯦ ꯍꯪꯉꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯃꯥꯗꯧꯅ ꯐꯥꯎꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯒꯨꯍꯥꯗꯨꯗ ꯏꯁꯤꯡ ꯂꯨꯞꯄꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯦ ꯑꯅꯤꯁꯨꯕ ꯅꯨꯃꯤꯠꯇꯁꯨ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯪ ꯍꯪꯉꯦ ꯑꯍꯨꯝꯁꯨꯕ ꯅꯨꯃꯤꯠꯇ ꯃꯥꯅ ꯃꯥꯏ ꯀꯣꯛꯁꯤꯗ ꯀꯔꯤꯅ ꯋꯥꯈꯜ ꯑꯃ ꯊꯣꯛꯂꯛꯒꯦ ꯑꯍꯨꯝꯁꯨꯕ ꯅꯨꯃꯤꯠꯇ ꯃꯥꯏꯁꯤꯗꯤ ꯃꯥꯗꯧꯅ ꯐꯥꯎꯕ ꯃꯤ ꯑꯃ ꯊꯣꯛꯂꯛ ꯇꯥꯔꯗꯤ ꯃꯥꯏ ꯃꯤꯡꯆꯠꯁꯦ ꯃꯥꯡꯒꯅꯤ ꯑꯗꯨꯅ ꯑꯩꯁꯦ ꯐꯥꯎꯅꯤꯡꯗꯕ ꯑꯣꯏꯔꯝꯒꯅꯤꯅ ꯏꯔꯦ ꯃꯔꯤꯁꯨꯕ ꯅꯨꯃꯤꯠꯇ ꯃꯥꯅ ꯑꯃꯨꯛ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯦ ꯃꯔꯤꯁꯨꯕ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯀꯔꯤ ꯗꯤꯁꯤꯖꯟ ꯍꯥꯏꯅ ꯂꯧꯒꯦ ꯍꯥꯏꯕꯗ ꯑꯩ 마주 시브나이 미니 아주 시브나이 미니 아두드나 아이 마기 mahut sinaba 망원데기 헤나 파우나바 아이 이루파 프랙티스 토비 야이나 해 망아 수부 누미트 마나 모칼레 에라 마부 라이라다 마부 꺄ꯝ ꯀꯜꯂꯗꯅ 꺄ꯝ ꯐꯥꯎꯗꯅ ꯑꯩ ꯂꯥꯟ ꯃꯤꯇꯤꯟ ꯃꯤ ꯈꯔ ꯍꯥꯠꯂꯒ ꯑꯩꯕꯨ ꯒꯨꯍꯥꯗ ꯅꯝꯊꯔꯒ ꯑꯗꯨꯗꯤ ꯑꯩ ꯏꯔꯨꯞꯄ ꯇꯝꯃꯒꯦ ꯂꯧꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯦ ꯍꯥꯏꯗꯤ ꯍꯣꯠꯅꯔꯒ ꯃꯥꯁꯤ ꯏꯔꯨꯞꯄ ꯇꯝꯃꯦ ꯑꯍꯥꯟꯕꯗ ꯃꯤꯅꯤꯠ 10 ꯉꯝꯗꯦ ꯍꯣꯠꯅꯔꯦ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯥꯁꯤ ꯃꯤꯅꯤꯠ 30 ꯐꯥꯎ ꯂꯨꯞꯄ ꯉꯝꯃꯦ ꯃꯤꯅꯤꯠ 30ꯁꯤ ꯂꯨꯞꯄ ꯃꯇꯝꯁꯤꯗ ꯃꯥꯅ ꯃꯄꯥꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑ ꯍꯥꯏꯔꯦꯕ ꯄꯥꯕꯨꯡ ꯏꯕꯨꯡꯉꯣ ꯃꯍꯥꯔꯥꯖꯥ ꯄꯪꯂꯕ ꯅꯆꯥ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯄꯥꯝꯕꯗꯤ ꯅꯤꯡꯈꯤꯕ ꯊꯕꯛꯇꯤ ꯍꯣꯡꯂꯔꯣꯏ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯡꯆꯠ ꯎꯔꯣꯡ ꯂꯣꯏꯕ ꯃꯤ ꯍꯥꯏꯗꯨ ꯑꯣꯏꯅꯤꯡꯉꯦ ꯑꯗꯨꯗꯨꯅ ꯅꯍꯥꯟꯒꯤ ꯅꯨꯄꯥꯗꯨꯗ ꯑꯩ ꯁꯒꯣꯜ ꯑꯃꯇꯪ ꯄꯤꯌꯨ ꯀꯣ ꯁꯒꯣꯜ ꯑꯃ ꯇꯣꯡꯉꯒ ꯑꯩꯁꯦ ꯆꯠꯀꯦꯅ ꯆꯠꯂꯦ ꯑꯗꯨ ꯃꯥꯅ ꯉꯁꯥꯏ ꯁꯒꯣꯜꯁꯦ ꯀꯨꯔꯨ ꯊꯧꯔ ꯂꯥꯛꯑꯦ ꯉꯁꯥꯏ ꯅꯨꯄꯥꯗꯣ ꯊꯦꯡꯅꯔꯦ ꯑꯗ ꯃꯥꯅ ꯍꯥꯏ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯑꯩ ꯑꯃꯨꯛ ꯍꯟꯖꯜꯂꯛꯂꯦ ꯍꯥꯏ ꯑꯗ ꯑꯣꯖꯥꯗꯣ ꯍꯪꯉꯦ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯍꯥꯏ ꯑꯗꯨ ꯃꯥꯅ ꯍꯥꯏ ꯑꯩ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯤ ꯑꯗꯨꯕꯨ ꯅꯍꯥꯟꯃꯨꯛ ꯒꯨꯍꯥꯗ ꯄꯨꯟꯕꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯤ ꯑꯅ ꯍꯥꯏꯔꯦ ꯑꯗꯨ ꯃꯥꯒꯤ ꯑꯣꯖꯥꯁꯤꯅ ꯀꯩꯗ ꯅꯪ ꯑꯩ ꯅꯍꯥꯟꯃꯨꯛ ꯄꯨꯜꯂꯒ ꯇꯧꯕꯗ ꯅꯪ ꯅꯊꯋꯥꯏꯗꯣ ꯈꯞꯄ ꯆꯦꯡꯗꯨꯅ ꯅꯪ ꯁꯤꯅꯤꯡꯕ꯭ꯔꯣ ꯀꯩꯗꯧ ꯂꯥꯛꯏꯅꯣꯅ ꯍꯥꯏꯔꯦ ꯑꯗ ꯃꯥꯅ ꯍꯥꯏꯔꯦ ꯑꯩ ꯑꯣꯖꯥꯅ ꯍꯥꯠꯂꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣꯖꯥ ꯍꯥꯏꯕꯁꯤꯗꯤ ꯊꯥꯎꯃꯩꯅꯤꯀꯣ ꯅꯍꯥꯟꯅ ꯀꯦꯔꯣꯁꯤꯟ ꯌꯥꯎꯔꯤꯉꯩ ꯉꯥꯟꯒꯗꯕꯅꯤ ꯀꯦꯔꯣꯁꯤꯟ ꯂꯣꯏꯕ ꯅꯨꯃꯤꯠꯇ ꯀꯕꯅꯤ ꯑꯣꯖꯥꯅ ꯁꯥꯇ꯭ꯔ ꯍꯥꯠꯂꯤ ꯍꯥꯏꯕꯁꯦ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯇꯥꯗꯦꯅ ꯍꯥꯏꯔꯦ ꯐꯔꯦ ꯃꯁꯤ ꯑꯉꯥꯡꯁꯤ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤꯅ ꯃꯥꯏ ꯒꯨꯔꯨꯁꯤꯅ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨ ꯃꯈꯣꯡꯁꯦ ꯂꯥꯛꯁꯜꯂꯦ ꯒꯨꯍꯥꯁꯤꯗ ꯒꯔ ꯊꯥꯗꯔꯦ ꯃꯤꯅꯤꯠ 10ꯃꯨꯛ ꯊꯥꯗꯔꯦ ꯁꯥꯠ ꯂꯧꯁꯤꯜꯂꯦ ꯑꯉꯥꯡꯁꯤ ꯀꯩꯝ ꯇꯧꯗꯦ ꯑꯩꯁ ꯒꯨꯔꯨꯁꯤꯅ ꯃꯁꯤ ꯑꯉꯥꯡ ꯖꯇꯥꯅꯤ ꯃꯁꯤꯗꯤ ꯃꯤꯅꯤꯠ 20ꯃꯨꯛ ꯊꯥꯗꯒꯦꯅ ꯊꯥꯗꯔꯦ ꯑꯗꯨꯗꯁꯨ ꯃꯥꯁꯦ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯤꯅꯤꯠ 30 ꯊꯥꯗꯔꯒꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯊꯥꯗꯔꯦ ꯑꯗꯨ ꯆꯤꯡꯈꯠꯂꯛꯄꯁꯨ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯑꯗꯨꯅ ꯐꯔꯦ 이봉아 사나 이봉아 아두 ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯐꯥꯎꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯀꯔꯤꯅꯣ ꯁꯨꯝ ꯐꯥꯎꯅꯤꯡꯉꯤꯁꯦ ꯍꯥꯏ ꯑꯗꯨ ꯃꯥꯅ ꯍꯥꯏ ꯑꯩ ꯐꯥꯎꯕ ꯄꯥꯝꯕ ꯅꯠꯇꯦ ꯑꯩ ꯇꯁꯦꯡꯅ ꯁꯅꯥ ꯂꯨꯄꯥꯗꯒꯤ ꯍꯦꯟꯅ ꯌꯥꯝꯕ ꯃꯃꯜ ꯌꯥꯝꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯃꯥꯂꯦꯝꯁꯤꯗ ꯂꯥꯛꯑꯝꯃꯦ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯖꯅꯤꯡꯕꯅꯦ ꯍꯥꯏꯔꯦ ꯑꯣꯖꯥꯗꯨꯅ ꯃꯥꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯗꯨ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯉꯛꯈ꯭ꯔꯦ ꯑꯗꯩ ꯑꯣꯖꯥꯗꯨꯅ ꯍꯪꯉꯦ ꯑꯗꯨꯗꯗꯤ ꯐꯔꯦ ꯅꯪ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯏꯁꯤꯡꯗ ꯊꯥꯗꯕꯗꯨ ꯀꯤꯕ꯭ꯔꯥ ꯍꯥꯏ ꯀꯤ ꯍꯥꯏ ꯑꯗꯨ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯋꯦ ꯃꯥꯅ ꯐꯣꯔꯃꯨꯂꯥꯗ ꯑꯩ ꯁꯨꯃꯥꯏꯅ ꯆꯦ ꯅꯨꯡ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯦ ꯍꯟꯗꯛꯁꯨ ꯑꯣꯖꯥꯅ ꯊꯥꯗꯔꯅꯤꯁꯨ ꯈꯪꯉꯦ ꯑꯗꯨꯅ ꯑꯩꯁꯦ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯃꯥꯏ ꯄꯥꯛꯑ ꯂꯥꯛꯄꯅꯦ ꯍꯥꯏ ꯑꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯀꯔꯤ ꯂꯩꯔꯤꯉꯩꯗ ꯀꯔꯤ ꯐꯥꯎꯏꯅ ꯍꯪꯉꯦ ꯏꯁꯤꯡ ꯃꯅꯨꯡꯗꯨ ꯂꯩꯔꯤꯉꯩꯗꯅ ꯑꯩꯅ ꯃꯊꯛꯁꯤꯗ ꯑꯃꯨꯛꯇ ꯆꯤꯡꯈꯠꯄꯤꯕ ꯑꯩ ꯄꯨꯟꯁꯤꯁꯦ ꯑꯃꯨꯛꯇ ꯍꯤꯡꯕ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ
ꯑꯗꯨꯗꯤ ꯑꯣꯖꯥꯁꯤꯅ ꯃꯥꯁꯤ ꯁꯦꯝꯃꯦꯕ ꯁꯦꯝꯕꯗꯒꯤ ꯑꯣꯖꯥꯗꯤꯅ ꯐꯥꯎꯗꯣꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯁꯦ ꯑꯀꯤꯕꯅ ꯍꯥꯜꯂꯦꯕ ꯀꯤꯕꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣꯔꯣꯝꯗ ꯂꯥꯛ ꯋꯥꯔꯤꯒꯤ ꯃꯊꯪ ꯅꯠꯇꯕ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯂꯥꯛꯈꯤꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯀꯤꯕꯅ ꯍꯥꯜꯂꯦꯕ ꯑꯁ ꯑꯩ ꯁꯤ ꯊꯕꯛꯁꯦ ꯇꯧꯔꯗꯤ ꯐꯦꯜ ꯑꯣꯏꯔꯗꯤ ꯀꯔꯤ ꯇꯧꯔꯗꯤ ꯑꯗꯥ ꯇꯧꯔꯗꯤ ꯄꯨꯔꯥꯝꯗ ꯂꯥꯟꯖꯟꯅ ꯃꯥꯁꯨ ꯐꯦꯜ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨ ꯇꯧꯅꯤꯗ ꯇꯧꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯐꯦꯜ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝ ꯊꯥꯗꯣꯛꯄꯤꯌꯨ ꯃꯣꯇꯤꯚꯦꯁꯟ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯄꯨꯛꯅꯤꯡꯁꯤ ꯊꯧꯒꯠꯄꯤꯕ ꯃꯣꯇꯤꯚꯦꯁꯟꯒꯤ ꯌꯦꯛꯅꯕꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯑꯀꯤꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯌꯦꯛꯅꯕꯁꯦ ꯑꯀꯤꯕꯁꯤꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯏꯝꯄ꯭ꯂꯣꯏꯃꯦꯟ ꯋꯥꯔꯀꯔ ꯌꯨꯅꯤꯌꯟ ꯑꯁꯤ ꯃꯤꯁꯥꯅ ꯏꯁꯥꯕꯨ ꯊꯕꯛ ꯄꯤꯖꯕ ꯃꯤꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯀꯟꯈꯠꯇꯕ ꯌꯥꯗꯦꯕ ꯁꯦꯜꯐ ꯏꯝꯄ꯭ꯂꯣꯏ ꯋꯥꯔꯀꯔ ꯌꯨꯅꯤꯌꯟꯒꯤ ꯃꯣꯇꯣꯗꯤ ꯀꯩꯅꯣ ꯃꯌꯥꯝ ꯏꯔꯩꯄꯥꯛ ꯁꯥꯁꯥ ꯃꯅꯤꯄꯨꯔꯁꯤꯗ ꯃꯤꯑꯣꯏ ꯂꯥꯛ 60 ꯂꯩꯕ ꯃꯇꯝꯗꯅꯦ ꯂꯥꯛ 10ꯗꯪ 이몽 락다당 자꾸만 물헬로지버 세히 망아지기 만웅지다 아두다디 셀 인플로이 워커 유니언나 호너저리버지 마이 빠버너트로 까리잉아 모이 아이나 더모시행아봐 아이나 더모시행나 솜솜다 까리고뭐 시크라 떠원 람비 크라 따바 시쿠다 모이나 하저 시기 만디르물 레비니 싱탁지다 까칼로 코너시즈 레이로 만디르물 레비니 만디르 다이먼드물 레비니 하브니 अदुगी डायमंड लौब हैतब मीदो कनाय मांगजे लंबीदे अइना ताकपीरे लौब हैतब मीगिदु मांगजद्रो असि येंगसिब इरिपाक्सिदा इरमदमसिदा चिंजाक हाइबजे कइनो फूड प्रोसेसिंग हाइबजे अखोय ब्रेटी नेब अखोय मोबाइल जे इलेक्ट्रिक ते बैटरी चार्ज तौइदना अदो फूड प्रोसेसिंग से दिल्ली की ख्वाइदगी मियुसिंग नुंगतिगी जु दरकार ताबा नुंगतिगी जु साददि यादब चिंजाक यारो चिंजा यावदे स्वातो लान तौबा यारो वांगांग बा यारो एनी थबमता मी ओरो चिंजा यावदुदी को साबोक मचिंजाक चारा हिंगी अदु चिंजाक हाबजे चिंजाक की लानजे सिबु करी हक कहन कोगद अकोय रशियादा इंडस्ट्रियल रिवोल्यूशन हायब मणिपुर दी इंडस्ट्रियल रिवोल्यूशन लेत्रेब अदु चिनाना करी हायब इंडिया इज ए खदांग फैक्ट्री हायब अदु कोय मणिपुर दे खदांग फैक्ट्री दु ओहनजेब ओहलोजेब अखोजु अखोई सकसे जापान चीना मंगोल नेबा अखोई दी वा कल्चर थमजेबा थलक तौब मिजे अखोई गी रिपब्लिक दी नुमितने कौखलगने मना पीजेबा अरे सोशल वर्क तौब सुमान इंडस्ट्री नुगी तौब मिसे इकाई खुमदाजेबा अदुना मसिगी थबक असे मयाम पुन्ना तौमिनसेबा अदुना सेल्फ एम्प्लॉयमेंट वर्कर यूनियन जे यूनियन अदि अपुन बाबनेबा मसिदी याउछन बिरोबनो जो हाइतब मयाम थमोय सेंगना ताकसगेबा कनागुम खरना खल्लेबा माना सा पिथेज माय मखोंदा थांजौन यान ब्राय नो नते आइना अखोगी सोम दने करिगुम अम ताखिबजे अम ताकबदा आइदी ईश्वरने ताइबंग मपु हाइबो मसुन अल्लाह हाइबो लेते जिसु हाइबो लेते ख्रिस्ट दगी लैंथो हाइबो लेते दगी अमत लेते आइदी खेनाबा अमत लेहलोबा आइदी लाइ हाइबसे अमतंग ने हलौनेबा आदु नोदा अमतंग ताखिबि मतमदा आइना सही तरह की एक्सपीरियंस तो अमतंग ताखि मतमदा आइदी अमतापुर लिसिंग तरा हेना फंगेबा अदुदुना आई धंधो चु इरेबाक से सेनमिलोन मुत्ते यादे हादु इंडस्ट्री रिवोल्यूशन सखोनबगी दंता आई सेल्फ एम्प्लॉय वर्कर यूनियन गी दंता थवाई का थोके थैंक यू एवरीबॉडी थैंक यू कंगले पाक थैंक यू मणिपुर गुड बाय